ꯑꯗꯨꯅ ꯍꯤꯁꯇ꯭ꯔꯤꯅꯦꯅꯗꯤ ꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯉꯛꯑꯅꯤ ꯍꯥꯏꯕꯅꯦ ꯗꯥꯛꯇꯔ ꯃꯌꯥꯝ ꯈꯪꯉꯛꯄ ꯇꯥꯔꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯧꯔꯁꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯍꯧꯖꯤꯛ ꯄꯤꯛꯈ꯭ꯔꯕ ꯄꯨꯡꯈꯥꯏꯃꯨꯛꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤ ꯅꯩꯅꯕ ꯂꯣꯏꯕ ꯌꯥꯔꯣꯏ ꯌꯥꯝ ꯁꯥꯡꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯂꯥꯟ ꯇꯥꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯒꯦ ꯀꯅꯥꯅ ꯀꯟꯈꯤꯒꯦꯕ ꯃꯤꯇꯩꯒꯤ ꯌꯨꯝ ꯃꯌꯥꯝꯗꯣ ꯀꯣꯟꯅ ꯊꯣꯛꯂꯛꯑꯒ ꯍꯧꯖꯤꯛꯇꯕꯨ ꯐꯥꯕ ꯄꯨꯟꯕ ꯇꯧ ꯃꯣꯏꯅ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯐꯥꯕꯤꯕꯒꯤ ꯋꯥꯅꯤ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦꯕ ꯀꯅꯥꯅ ꯊꯣꯛꯂꯛꯑꯒ ꯀꯟꯒꯦꯕ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛꯇ ꯏꯔꯥꯡ ꯊꯣꯛꯄꯗꯧꯅ ꯉꯥꯡꯅꯔꯛꯏꯁꯦ ꯑꯗꯨꯅꯅꯦ ꯉꯁꯥꯏ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤ ꯃꯣꯏꯒꯤꯗꯃꯛꯇ ꯉꯥꯡꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥꯡꯕꯨ ꯑꯃ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯣ ꯃꯤ ꯃꯄꯥꯟꯗꯒꯤ ꯈꯣꯝꯃꯨꯕ ꯆꯣꯏꯈꯣꯡ ꯈꯣꯝꯃꯨꯕ ꯃꯄꯥꯟꯒꯤ ꯃꯤꯁꯤꯡꯁꯤꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕ ꯃꯄꯥꯟꯒꯤ ꯄꯥꯔꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯀꯅꯤꯅ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯀꯨꯏꯅ ꯊꯥꯖꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯊꯕ ꯁꯨꯝ ꯍꯦꯜꯂꯛꯀꯅꯤ ꯑꯩꯈꯣꯏ ꯁꯤꯕ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣ ꯁꯤ ꯔꯤꯖꯅꯦꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯃ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯇꯝꯒꯤ ꯑꯄꯨꯟꯕ ꯄꯥꯔꯇꯤ ꯑꯃ ꯌꯥꯝ ꯊꯨꯅ ꯁꯦꯝꯒꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯣꯡꯅ ꯇꯟ ꯌꯦꯟꯕꯗꯧꯅ ꯌꯦꯜꯂꯒ ꯂꯣꯏꯅꯃꯛ ꯑꯃꯁꯨ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯇꯧꯔꯛꯏꯕ ꯂꯥꯛꯏꯕ ꯈꯨꯗꯝꯁꯤꯅꯗꯤ ꯑꯩꯗꯤ ꯃꯁꯤ ꯈꯨꯗꯝꯃꯛꯁꯤꯅꯗꯤ ꯁꯤ ꯈꯨꯗꯝꯅꯦꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯌꯦꯡꯕ ꯍꯧꯔꯛꯑꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯅꯝꯃꯒ ꯂꯣꯏꯁꯤꯜꯂꯝꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯒꯤꯠ ꯂꯥꯎꯅ ꯁꯤ ꯑꯃ ꯈꯪꯗꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯅꯣꯏꯒꯤ ꯄꯣꯠ ꯈꯔ ꯄꯤꯔꯝꯃꯦ ꯁꯤ ꯄꯣꯠ ꯈꯔ ꯄꯤꯔꯝꯃꯦ ꯅꯣꯏ ꯍꯟꯖꯟꯗꯕ ꯑꯩꯈꯣꯏ ꯈꯪꯗꯦꯅ ꯒꯤꯠ ꯂꯥꯎꯅ ꯊꯝꯃꯝꯕ ꯌꯥꯔꯤꯕ ꯍꯧꯖꯤꯛ ꯅꯣꯏ ꯇꯝꯄꯥꯛꯇ ꯅꯣꯏ ꯊꯣꯛꯅꯕ ꯑꯗꯨꯝ ꯂꯩꯔꯣ ꯆꯤꯡꯁꯨ ꯃꯣꯏꯅ ꯇꯥꯟꯊꯣꯛꯏꯁꯦ ꯑꯗꯨꯝ ꯇꯥꯟꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯔꯣ ꯃꯣꯔꯦꯁꯨ ꯆꯪꯉꯨꯔꯅꯨ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯆꯪꯉꯨꯔꯅꯨ ꯅꯣꯏ ꯃꯌꯥꯏꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤꯀꯣ ꯂꯣꯛꯇꯥꯛ ꯃꯌꯥꯏꯁꯤꯗ ꯅꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯔꯣ ꯍꯥꯏꯅ ꯅꯝꯁꯤꯜꯂꯝꯕ ꯌꯥꯔꯤꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯉꯥꯡꯕꯤꯌꯨ ꯑꯃ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗ ꯂꯩꯔꯤꯁꯦ ꯚꯣꯠ ꯁꯨꯀꯥ ꯀꯥꯗꯕ CSO ꯃꯌꯥꯝꯅ ꯆꯣꯡꯊꯣꯛꯑꯒ ꯂꯥꯎꯔꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯂꯥꯎꯕ ꯌꯥꯔꯒ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯗꯦꯅ ꯅꯣꯏ ꯏꯟꯖꯟꯅꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯇꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯖꯥꯁꯦ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯒꯤ ꯑꯣꯟꯊꯣꯛꯄꯤꯔꯅꯨ ꯁꯤ ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯄ꯭ꯔꯖꯥ ꯑꯃꯅꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯖꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯦ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯄ꯭ꯔꯖꯥꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯁꯤ ꯑꯗꯨꯝ ꯍꯥꯏꯖꯒꯦ 2027ꯒꯤ ꯏꯂꯦꯛꯁꯟꯗ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ BJPꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜ ꯑꯃꯁꯨ ꯊꯝꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯈꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯅꯔ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ IDPꯁꯤꯡ ꯃꯥꯅ ꯍꯦꯛ ꯚꯣꯠ ꯀꯥꯔꯕ ꯃꯇꯨꯡꯗ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯔꯝꯕ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕꯁꯤꯒꯤ ꯃꯇꯥꯡꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯇꯁꯨ ꯑꯆꯧꯕ ꯑꯦꯂꯤꯒꯦꯁꯟ ꯑꯃ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯥꯏꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯊꯝꯂꯛꯏꯕ ꯑꯦꯂꯤꯒꯦꯁꯟꯁꯤ ꯀꯗꯥꯏ ꯐꯥꯎ ꯌꯧꯅ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯇꯣꯝꯆꯥ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ BJP ꯌꯥꯎꯔꯨꯗꯕꯅꯤꯅ ꯃꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏ BJPꯒꯤ ꯋꯥꯈꯜꯗ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯈꯔ ꯍꯥꯏꯅꯤꯡꯕ ꯂꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ 2027ꯗ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯂꯩꯇꯕ꯭ꯔꯥꯕ ꯃꯣꯏ ꯂꯩꯇꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯣꯏ ꯒꯣꯔꯃꯦꯟ ꯁꯤ ꯀꯣ ꯃꯣꯏ ꯁꯦꯝꯕꯒꯤ ꯍꯣꯏ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯅꯀꯣ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯅ ꯃꯔꯝ ꯑꯣꯏꯗꯅ ꯁꯦꯝꯕ ꯌꯥꯗꯕꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ BJPꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯌꯥꯅꯕ ꯂꯤꯗꯔ ꯑꯃ ꯈꯜꯂꯒ ꯃꯣꯏ ꯒꯣꯔꯃꯦꯟ ꯁꯦꯝ ꯇꯧꯅꯅꯕ ꯒꯣꯔꯃꯦꯟꯁꯦ ꯐꯣꯝ ꯇꯧꯕ ꯌꯥꯅꯅꯕ ꯃꯣꯏ ꯉꯁꯥꯏꯒꯤ ꯆꯦ ꯆꯥꯡ ꯏꯁꯟꯕꯒꯤ ꯄꯣꯠꯁꯤꯡ ꯑꯩꯈꯣꯏ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ 27ꯗꯨ ꯃꯇꯝ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯑꯗꯨꯛ ꯌꯧꯅ ꯂꯥꯝꯅꯔꯨꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯉꯁꯥꯏꯒꯤ BJPꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯌꯥꯝꯕ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯤꯗꯔ ꯑꯃ ꯈꯜꯂꯒ ꯉꯁꯥꯏꯒꯤꯀꯣ ꯄ꯭ꯔꯖꯥꯅ ꯌꯥꯝ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ
BJP की लीडर मखलगा हजिकी पालिबा BJP कनो के PR की गवर्नमेंट PR की लेंगा से मखोन प्रेशर पीरगा हजिकी मणिपुर की तंगु लेताबा पुरक पंगमद्री बसे मसी पुरकनबा मसी तहनिंगे अदिगा अतोपा मना साइगी अखोई की ऑपोजिशन द लेबा कांग्रेस की माइकई दी हाई तारे को मोई डिमांड तो उसी 24/6/2023 दा 2023 की जून की तांग पुन मरीदा ऑनरेबल बोबिना हागी बदा साइगे अखोई की CM बिरेन से लोगथो मा लोगथो तरगदी अखोई पीस पुरक यारोय हायन को कांग्रेस डिमांड रिमूवल ऑफ Chief Minister Biren Singh is not possible under him mine hai yang kui na tangnere hoji lokthokre ko pis se yan hanjal ko gi pote ude tampakta pis leire habi ai adu hoji ki leiriba asagi tangu leita ba ha badu di leite adu gi mahutta hoji manipur do rule of law se hanjan mangamdri asagi ko PR lengang na su asigi central government na su masil hanjal hanbe mahutta ko gi su pangbu ko ko wari chadana asagi ko gi lambian hangdo kodobni khotokodobni haidana asagi ko gi law gi wang da haitare Indian Constitution na piliba mechanism gi wang ona tenana sai crime to mi sing si ko wari chhanar ko ni leire ai atopa mana sai hoi zabi mol to sumoi na chu pangangang bi hoi ta seng na ta di vote ka na bo hona bada pangangang na ba bi tongan ba ni ngam gadra ngam mudra si di ko na gi wan he ba dang sai moi na zabi mol ma ta mam da khalam bada mamde handakti India government je tu gani UPA na idea ko gi India block na soidana ka gane habi wakal da ma hairam basi ai ke India block na pairam bata tar gadi am line su Iran chi losalamba ngamadi yadi ya bazane adugo hajiti moi su wakal do tarak tanam ngana hoji hairi dano zabi mo cho koi ruling de lei banate adugo koi opposition gi ma ke de lei su aina ngam bagai di ayu tawrin haire ko adana ngasai gi politics saibaji tambangam da pot amane adana atopa ma hoji assembly muthalaga nongna mikal pangthok labdi manipur in tamba pur kane en hairu se asima su hoi masi congress na makoi gi wakalla hoji ki laiba sai gi leba ki ihun sida di ko makoi natana prajana bot hadabam si leitre moina soidana paire ne adru moina kaino tawrani ko moina paire ga di majority odana paire ga di moina iran si lakhan mangam en haibi wakal khalam su yaiba masi amarom da hai targadi masi akoina ubu matamda akoina speculation oina di tagani adusu moi matamda moi paire na khalo matamda moina habi ya je center da BJP lebani na akoi kasu tawo ngamdre center na akoi da kano pidre koi cooperation pidre koi upai leite haidana admaina dum habi ya potom ne maramdi keno da manipur gumba yam pick pa state adi center ga yanadragadi ngai ko yamna mukka ga ko debak pam singam da bigi potom le pere hai be hekta ko adige amana topa mana ina masidi da aina haning musi assembly butalaga nona mikal pangtho labadi manipur ing dam pur kan habse masigi banung ge artist kari oi dorino maramdi keno da huji khoni phom na khanga bwa ne ba maramdi keno da central government ge maiki digi irang si laksan abo honar ko matamda su kangbu ga wari sanari sinadi su je am chauna irang si thon bada senare habisi me ko ikang khanga ba wani maramdi kai gunda adopa wari sadana moide yamna hena maru oiba importance piraga tawri sinadi mokhoi na tawbane habisi me ko adum lobu yaiba do congress mai kai du ta sena ta gadi moina sagi phong amakte haider ga su ko na ngarang na hambu jo zabi mon na sai ma sa bu thiaw de ko sa yaw de no wa ngam su no te kai mama na chief minister ga de ai de center gi hai bu de sat ka de leader di na te ma su mu tong ni ka de hai ri bu ko sumai to kana congress na lai be si chu hoi 2005 da da program bu matam de di UPA lai sida congress lai government an si samana ba matam ne tamde de manipur si su yamna ko chawut khongtang de yamna yangwa matam amane do de ani si punna parminari ngeda dai matam da moine su se su gi kano hagedra sagumba hagedra liming lo hagedra moine lo wiram mane adana kari mo mokoi na hoji BJP na su se irak laksan da bodong tawre adu ta ga di masi kari ba khona congress ta ga sinara ga di congress na semam ba sa ni na moi akhang ba khar le rang ne aduna di moina haira ga di hangadra adu gi pot su madu congress na madu tu phongok tra ga ju madu oram ba ya du hoji ta seng ha ta ga di
ꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯐꯩꯁꯨ ꯍꯥꯏꯅꯤꯡꯗꯦ ꯐꯠꯇꯦꯁꯨ ꯍꯥꯏꯅꯤꯡꯗꯦ ꯃꯔꯝꯗꯤ 2027 ꯍꯥꯏꯕꯁꯤ ꯆꯍꯤ ꯑꯅꯤꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯝꯃꯅꯤꯀꯣ ꯆꯍꯤ ꯑꯅꯤꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯝꯃꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯄ꯭ꯔꯖꯥꯅ ꯄꯥꯝꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤꯀꯣ ꯏꯪꯕ ꯇꯝꯕ ꯄꯨꯔꯛꯄꯒꯤ ꯋꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯗꯨꯅꯦꯕꯀꯣ ꯃꯊꯪ ꯂꯣꯏ ꯎꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯇ꯭ꯔꯦ ꯀꯩꯁꯨ ꯄꯨꯔꯛꯇ꯭ꯔꯤ ꯊꯕꯛ ꯇꯧꯕꯗꯨꯅꯦꯕ ꯏꯪꯕ ꯇꯞꯄ ꯄꯨꯔꯛꯄ ꯍꯥꯏꯁꯦ ꯃꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯒꯤ ꯄꯣꯠꯇꯨ ꯂꯩꯇꯦ ꯑꯗꯨꯅ ꯊꯕꯛ ꯇꯧꯍꯟꯕ ꯑꯃ ꯆꯪꯉꯤ ꯄꯤआꯔꯁꯦ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯊꯕꯛ ꯇꯧꯍꯟꯕ ꯑꯃꯗꯤ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯇꯁꯦꯡꯅꯗꯤ ꯑꯇꯣꯞꯄ ꯑꯃꯗꯤ ꯑꯩ ꯃꯁꯤ ꯄ꯭ꯔꯖꯥ ꯑꯇꯩꯅꯁꯨ ꯄꯥꯝꯃꯝꯒꯗꯧꯕꯗꯤ ꯃꯥꯟꯗꯦ ꯍꯧꯖꯤꯛ ꯕꯤꯖꯦꯄꯤꯒ ꯀꯪꯒ꯭ꯔꯦꯁꯀ ꯚꯣꯠꯀꯤ ꯃꯇꯥꯡꯗ ꯌꯥꯝ ꯉꯥꯡꯅꯕꯁꯦ ꯁꯤꯃꯗꯤ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯖꯥ ꯑꯃꯇꯅ ꯃꯁꯤ ꯍꯥꯏꯗꯤ ꯋꯦꯜꯀꯝ ꯇꯧꯔꯛꯀꯅꯦꯅ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯕꯤꯖꯦꯄꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ 2027ꯗ ꯀꯣ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯅꯤꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯃꯣꯏ ꯊꯕꯛ ꯆꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯈꯥ ꯆꯠꯊꯖꯕ ꯑꯣꯏꯅ ꯀꯥꯎꯟꯁꯤꯜꯗ ꯂꯥꯛꯆꯒꯦ ꯃꯝꯀꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯦꯒꯦꯕꯖꯥ ꯇꯣꯝꯆꯥ ꯅꯥꯀꯜ ꯑꯃꯔꯣꯝꯗ 2014ꯗꯒꯤ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯁꯦꯟꯇꯔꯗꯒꯤ ꯂꯩꯔꯦ 2017ꯗ 12 ꯃꯅꯤꯄꯨꯔꯗ ꯐꯪꯗꯅ ꯀꯥꯔꯦ ꯂꯩꯔꯦ ꯁꯦꯝꯃꯦ 2022ꯗ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯉꯦ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯒꯣ ꯇꯨ ꯍꯤꯜ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜ ꯍꯥꯡꯗꯅ ꯑꯣꯖꯥ ꯇꯣꯝꯆꯥ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯦ ꯑꯩꯈꯣই ꯎꯏ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯌꯥ ꯑꯩꯈꯣꯏ ꯎꯗꯕ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯖꯤꯔꯤꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ 6 ꯑꯉꯥꯡ 3ꯒ ꯌꯥꯎꯅ ꯂꯩꯈꯤꯗꯕ ꯁꯤꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯁꯤ ꯇꯦꯔꯣꯔꯤꯖꯝ ꯑꯦꯛ ꯆꯞ ꯃꯥꯟꯅꯔꯕ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯉꯥꯡꯕ ꯉꯝꯗꯕ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯗ ꯑꯣꯖꯥ ꯕꯤꯃꯣꯜ ꯃꯥꯏ ꯄꯥꯛꯑꯦ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯏꯂꯦꯛꯁꯟꯁꯦ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯤ ꯑꯩꯍꯥꯛꯅ ꯚꯣꯠ ꯀꯥꯔꯒꯗꯤ IDPꯁꯤꯡ इहान हाना अगीन तौगदब थबक्सी IDP सिंह मयुम द हंसिलहनबा हाइबनी अदुमकपु हौजिक एखोइन उबदा ओजाबी मो पार्लियामेंट यामना मखौ पोंगना खोगी लेबाकी दमकता यामना अचक हाइदी अकनबा हाइदी वहाई स्टेटमेंट याम थंबसे मियामना उरी अदुमकपु ngarang nahan अखोइ थंबान संगलेंदा पांगथोकिबा मिफमसिदा ngasagi mahakna bot काख्रब मतुंग महंगना थमगिबा स्टेटमेंट सिंग थबक ओइन ओनथोकपा ngambra IDP सिंग मयुमदा हंजलबरा काय हंगइबा वहांगसिदा ओजा तोमचादा अइना लाक्चनिदि पालिबसि कनाना पालिबनो लेंगाक्सी डबल इंजिन गवर्नमेंट नी बीजेपी न पानबा लेंगासिदा एमपीसी ओपोजिशन की एमपी नी ओपोजिशन की एमपी मना IDP सिंग सी मयुमदा हंजिल हनबा हाइबसि एमपी ओपोजिशन की एमपी मगी मथौरा हाइबसिसु हंगबा याबो वहांग मोई ओजा तुमचा करी थंबिनी मसी मतंगदा जिनबाई जा हाइबे हम हाइबे हंबा दिके पार्लियामेंट इलेक्शन दा कोगी इलेक्शन मयागे हाइ को काननबा कोगी सगी मयाम गे अपांबा ततुंग काबने बोट काबन कानैसे साइन हाइजगरे जित सेंगना ओजा बिमोला हारिदो मागिसु कारो मतुंग मा कयाम ngami नत्र कयाम ngamde je hoji khangye hoji moi amana amada pachai chena bwane ado koina haina soibu de chaidu sokudi rabi mol gi so opposition oina ngambale mana hanjalan bang ding ngamoi adu hanjal hanana ba thabakti ma taksan bani ngamina tak su khar taksan li khal ai atmai loi ko do yam hena taksan di hana de lo mam di kaino do hoji hoji se IDP ga yam mari le nam je kai de lege hoji supreme court ta batch of petition lady petition मैम लेदी होजी जज अहुम ना होजी इंक्वायरी तौदना को मोय कमिटी सेम गा रिपोर्ट पिखले से हल्लो हाइबजे नहान हाइग्रने सिगुमदा यौसनदना से सुमाना सुप्रीम कोर्ट ने अपॉइंट तौबु कमिटी ना सुमाना हाइग्रने से थबो कांतो फिजि कइनो नहाना थ कनो से लंबेन हांगदो सो हाइग्रबनी लोइना लोइना हांगदो कने ने हाइग्रबनी सिंगा सिबो हांगदो थिजि कइनो काइना दुमाइना तसेंग हाइतागदि मसे खोइना एमपी अमदि ताकुम थोकते मा हाइरेना काग्रबने मागी कनो लेत्रो मागी एडवाइजर मैम लेत्रो एडवाइजर को तानगदमिना थबक तुना कोइ उकदबो वान अदो मोय पॉलिटिशियन मसेन चाइनाबना तोंगानबमनिको अदो मसागी तौबो मतमदा एमपी एमना केमदा तौबो ngamद्रगदि सीएसओ नदि करि ngamदे सीएसओ मथौरो
ꯑꯗꯨꯏꯁꯨ CSOꯁꯦ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯅ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯔꯤꯁꯤꯗꯤ ꯃꯣꯏꯁꯨ ꯑꯉꯝꯕ ꯂꯩꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞꯅꯦꯕ ꯑꯗꯨꯅ MP ꯑꯗꯨ ꯍꯥꯏꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅꯕꯨꯗꯤ MPꯗ ꯄꯨꯟꯁꯩ ꯃꯁꯩꯀꯣ MLAꯁꯤꯡꯁꯤꯗ ꯀꯩꯗꯧ ꯂꯩꯒꯦ ꯑꯩ ꯍꯥꯏꯁꯦꯀꯣ ꯖꯒꯥ ꯖꯒꯥꯒꯤ MLAꯁꯤꯡꯁꯤ ꯀꯩꯗꯧ ꯂꯩ ꯑꯗꯨ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯂꯥꯁꯁꯤꯡꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤꯀꯣ ꯈꯗꯥꯡ ꯃꯈꯥꯗ ꯊꯥꯐꯝ ꯊꯣꯛꯑꯦꯕ ꯄ꯭ꯔꯖꯥꯒꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏ ꯂꯣꯏꯅꯃꯛꯀꯤ ꯀꯩꯅꯣ ꯂꯩꯕ ꯑꯃꯅ ꯑꯃꯗ ꯏꯟꯖꯟꯅꯕꯒꯤ ꯋꯥꯁꯦ ꯇꯣꯛꯑꯣꯕꯀꯣ ꯑꯩꯈꯣꯏ ꯍꯥꯏꯁꯦꯀꯣ ꯍꯧꯖꯤꯛ ꯇꯁꯦꯡꯅꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯪꯒꯠꯅ ꯌꯦꯡꯕ ꯌꯥꯗꯕ ꯑꯩꯈꯣꯏ ꯁꯤꯁꯇꯔꯅꯕꯨꯗꯤ ꯍꯥꯏꯕꯤꯔꯦꯀꯣ ꯏꯆꯟꯅꯕꯨꯗꯤ ꯑꯗꯣ ꯍꯥꯟꯅꯒꯤ ꯇꯣꯛꯑꯁꯦ ꯍꯧꯖꯤꯛꯁꯤ ꯌꯥꯗꯦ ꯍꯤꯁꯇ꯭ꯔꯤꯁꯦꯀꯣ ꯃꯀꯣꯛꯇꯒꯤ ꯐꯥꯀꯠꯂꯒ ꯌꯦꯡꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯑꯅꯥꯕ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯗꯣꯛꯇꯔꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯅꯥꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯂꯧꯔꯛꯀꯅꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯥꯏꯌꯦꯡꯁꯤ ꯇꯧꯗꯣꯏꯅꯤ ꯃꯌꯥꯏ ꯊꯤꯒꯥꯏꯅꯒꯤ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯅꯗꯤ ꯐꯠꯇꯦ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅꯤ ꯃꯣꯏꯅ ꯇꯧꯔꯝꯕ ꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤꯀꯣ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯦ ꯑꯗꯨꯗꯅꯦ ꯄ꯭ꯔꯖꯥꯅ ꯌꯥꯝ ꯀꯟꯅ ꯍꯪꯉꯛꯏꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯀꯨꯀꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯤ ꯒꯣꯔꯃꯦꯟꯅ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯂꯧꯊꯣꯛꯈꯤꯕ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯧꯊꯣꯛꯄ ꯂꯩꯔꯕ꯭ꯔꯥ ꯂꯩꯇꯅ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯃꯈꯣꯏꯗꯤ ꯋꯥꯔꯤ ꯁꯥꯔꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯗꯤ ꯆꯥꯔꯁꯦ ꯁꯨꯝ ꯇꯧꯔꯝꯕꯅꯦꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯏꯆꯟꯅ ꯍꯪꯕꯤꯈꯤꯕꯗ ꯑꯩ ꯍꯥꯏꯅꯤꯡꯕ ꯑꯩ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕ ꯉꯁꯤ ꯌꯥꯝ ꯆꯥꯎꯅ ꯀꯣ ꯃꯤꯁꯦ ꯀꯦꯟꯁꯔꯒꯤ ꯀꯣ ꯁ꯭ꯇꯦꯖ ꯌꯧꯗꯅ ꯁꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯡꯗꯒꯤ ꯍꯧꯔꯛꯀꯗꯣꯔꯤꯅꯤ ꯐꯥꯔꯁ ꯁ꯭ꯇꯦꯖꯇ ꯈꯪꯉꯝꯃꯒꯗꯤ ꯂꯥꯌꯦꯡꯕ ꯌꯥꯏ ꯍꯥꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯐꯨꯒ꯭ꯔꯤ ꯃꯆꯥ ꯑꯃꯁꯤ ꯌꯦꯡꯗ꯭ꯔꯒꯗꯤ ꯌꯥꯏꯔꯣꯡ ꯑꯆꯧꯕ ꯑꯣꯜꯂꯒ ꯀꯥꯏꯒꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯎꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯉꯥꯏ ꯆꯥꯔ ꯍꯨꯟꯈꯤꯕꯁꯤꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯁꯦꯟꯇꯔꯒꯤ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯁꯤ ꯇꯣꯛꯈ꯭ꯔꯁꯦꯕ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕ ꯂꯩ ꯃꯈꯣꯏꯅ ꯏꯔꯥꯡꯁꯤ ꯁꯨꯡꯂꯣꯏ ꯂꯣꯏꯁꯟꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯅꯦꯝꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯕ ꯂꯝꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯂꯩꯅꯔꯤꯁꯤꯗꯤ ꯃꯥꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯛꯇꯗ ꯃꯔꯤ ꯂꯩꯅꯕꯅꯤ ꯃꯥꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯧꯖꯤꯛ ꯃꯦꯟ ꯇꯥꯅ ꯑꯔꯊ ꯍꯟꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯌꯥꯎꯔꯦꯅ ꯑꯗꯨꯝ ꯂꯩꯕ ꯋꯥꯅꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯄꯥꯔꯨꯕ ꯃꯇꯨꯡꯗꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯂꯩꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡ ꯇꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕꯁꯤ ꯊꯨꯒꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯁꯨꯡꯐꯝ ꯐꯪꯉꯣꯏꯕ ꯑꯗꯨꯅ ꯑꯃꯅ ꯄꯥꯟꯒꯦ ꯄꯥꯜꯂꯨ ꯑꯃꯅ ꯄꯥꯟꯒꯦ ꯄꯥꯜꯂꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯄꯣꯂꯤꯁꯤ ꯁꯤ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯏꯊꯥ ꯊꯥꯖꯗꯕ ꯑꯃ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯅꯦꯕ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤꯀꯣ ꯍꯦꯛ ꯆꯍꯤ 10-30 ꯂꯥꯟ ꯍꯧꯔꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯗꯤꯀꯣ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯁꯤ ꯍꯥꯏꯗꯅ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯉꯔꯥꯡ ꯅꯍꯥꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯆꯪꯉꯛꯏꯗꯨꯗꯤ ꯄꯣꯂꯤꯇꯤꯀꯦल ꯁꯣꯂꯨꯁꯟ ꯇꯧꯒꯗꯕꯅꯦꯅ ꯋꯥ ꯊꯣꯛꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅꯦꯕ ꯁꯤꯁꯦ ꯑꯩ ꯍꯥꯏꯖꯩꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯁꯦꯡꯕ ꯂꯩꯌꯦꯕ ꯄꯨꯋꯥꯔꯤ ꯂꯩ ꯑꯗꯨ ꯄꯨꯋꯥꯔꯤꯗ ꯕꯦꯁ ꯇꯧꯔꯒ ꯂꯥꯛꯄ ꯏꯍꯧ ꯉꯥꯛꯇꯅꯦꯕ ꯁꯤꯗꯩꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯇꯧꯁꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯉꯔꯥꯡ ꯅꯍꯥꯟ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯈꯔꯒ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯇꯧꯒꯅꯨꯅꯦ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯦꯕꯁꯦ ꯁꯤꯒꯨꯝꯕꯗ ꯁꯧꯒꯠꯄꯁꯦ ꯃꯁꯤ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯛꯆꯕ ꯋꯥ ꯑꯃꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯁꯤꯒ ꯑꯣꯏꯖꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯠꯇ ꯍꯧꯖꯤꯛ ꯃꯊꯧꯅꯥ ꯂꯩꯅ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯔꯤꯡꯕ ꯑꯝꯇ ꯂꯩꯇꯕꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯈꯥꯕꯩ ꯈꯔ ꯁꯥꯕꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯍꯦ ꯅꯣꯏ ꯅꯕꯥꯅꯤꯅ ꯇꯧꯔꯤꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯒꯨꯝꯕ ꯂꯩ ꯍꯥꯏꯗꯅ ꯊꯤꯟꯗꯅ ꯇꯥꯛꯄ ꯉꯝꯕ ꯃꯤꯁꯦ ꯂꯩꯇꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤꯀꯣ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯤꯗ ꯃꯊꯪꯒ ꯑꯣꯜꯂꯕꯅꯦꯕ ꯃꯣꯏꯅ ꯑꯗꯨꯅ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏ ꯍꯥꯏꯕ ꯋꯥꯅꯤ ꯃꯣꯏ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯉꯁꯥꯏꯒꯤ ꯏꯆꯟꯅ ꯍꯥꯏꯒꯗ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣই ꯇꯨꯡꯗ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯍꯧꯔꯛꯏꯕ ꯃꯤꯔꯣꯜꯗ ꯑꯩꯈꯣꯏꯅ ꯊꯝꯃꯝꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯤ ꯀꯔꯤ ꯊꯝꯃꯝꯒꯗꯧꯔꯤꯅꯦꯕ ꯉꯁꯤꯁꯦ ꯍꯌꯦꯡꯒꯤꯗꯤ ꯄꯨꯋꯥꯔꯤ ꯑꯣꯏꯒꯗꯧꯔꯤꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ 21st ꯁꯦꯟꯆꯨꯔꯤꯁꯤꯗꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯧꯅꯔꯤꯕ ꯑꯃꯅ ꯑꯕꯨꯀꯣ ꯌꯩꯊꯅꯔꯤꯕ ꯆꯤꯡꯈꯠꯅꯕꯒꯤ ꯃꯍꯨꯠꯇ ꯌꯩꯊꯅꯔꯤꯕꯁꯦ ꯃꯁꯤ ꯆꯍꯤ ꯈꯔ ꯂꯩ ꯇꯥꯔꯗꯤ ꯃꯁꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯒꯗꯕꯅꯤ ꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄꯦꯔꯤꯌꯗꯁꯦ ꯃꯁꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯦꯔꯤꯌꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃ ꯈꯪꯗꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯗꯨꯅꯤ BJPꯒꯤ 2027ꯒꯤ ꯋꯥꯗꯨ ꯇꯣꯛꯄꯤꯀꯣ ꯍꯧꯖꯤꯛ ꯃꯣꯏ ꯀꯩꯅꯣ ꯂꯩꯔꯤꯕꯅꯤ
majority level government channel hona view 2027 habdudi am wali adudi ngai isan haiba mana adudi praja ki khutale amasu praja ki khutale ngate ni kari thoga de khangmanate aduna masigi pochi leibani na hoji prime minister lakan habam leiri hoji minister of home affairs no bari sari basing se ekhoine yade hariba su se themna bhonare mon ko masi kari no haba aduga india da rule of law habam lei haba rule of law je tawraga law siznaraga asagi ko akoi praja gi hak si phanggadoribra phanggadoribra natragana hak thugari ba kambu doga mokhoi gi yanaraga akoi hak si moina bibi doribra ba su je kana karam bo authority no ba su hai bi kari authority no ba ya ko mina wari saraga islambe je fi salhan ne ni kai je masi lawbiyo ba amasu BJP su lawbiyo Congress su lawbiyo atopa leiriba political party mayam ji su lawbiyo ba vote maya da songthoro ka tawdu tawbi ga no adu party yaubra yaudabra hojiki leiriba miut ne hadna ka adna leiriba singse asi su lawbiyo si kari no habise lo sibu mokoina yaraga na chatpa yadrang na chatlu da su oidori bra adu tampak te di moya su pajana lo chalai di sidi prajana pen da mayam lei adu pen de habduna lo da namthat padi adam ni lo dum chalai na ching da su kari gi chalai de ge aduna asigumba ko sepa man ba poche lakpasina hoji ngo kari hare imphal khaktang sina manipur or pa tatar gi kari no akoi gi chahi lising ani gi ahum gi manga ge na le history du si gi mayai da lai riba asagi imphal valley khake history lo asigumba asi yong na ngang ba ngama abne ba hoji ki kangbu sina mapandigi changpa mafum rang khangda ko mapa mapum ba khangda ba ge ada hoji ke dore any cookie tribe lo thoi moi chong thori ni lo thok pa ya ro kan any cookie tribe ji kari no kana na thamam bono adu dane khoi wa ya ngang ni ngai ba phatte ba du ngang do any cookie tribe ji kana pusalam bono kai gi dum to pusalam bono mai tribe maming loi le jari na maming do na thon bi ya da bro any ha bu pochi kai no any mai te ha bi ya bro aduna sigumba pot lakpasina akoi di ko topiro BJP su anxiety do moi majority ni government pa no bon nabi 2027 gi do madu praja gi khutel lei to hoji minister of home affairs na koi ga rule of law chalai bagi mahuta kuki terrorist singa hai hoji di terrorist olabne mo terrorist singa su lei tre hare su lei ta ga de moi terrorist ta dribo kamana no moi pa heli no moi da hoji kamana khulai thami no siga negotiation tawraga manipur gi marai buk lepane na changjel leba pochidi akoi ama toina ne masi lawbum thoeba do BJP de yawi su lawbiu yawdo sing sin su lawbiu hojiki oiba akoi gi mil sing sin su se ama toina lawbiu adu darga leba tatar gi ne akoi gi ko national government na party loina mo pun government am sembio kari kai akai blege opposition yawdo loina upulaga am sembio yaina du magai semba yada okay thank you very much Ozatum sa ai bangkindam lak manipur gi irani matang de immediate step se lawre khunna bu sing mayam dum ta chong thuk pirak pa rambai tengo loi mayam taw nga kare kan ga da kan gre mo mena chong thuk pirak taw de hauji khanaba hana masi kharam kai de le pe ha be are tampak ta gi mokoina lokhaning ba khulai lokat loi gre sing the pre the piri si yaw ko matam da di history lo bata ba mam de kano se moi lo sala ka dore lo sala ko matam da moi su sang do gi wa phum yaw re ma akoi na ngang ko ke ta de ku ki sing ji da koi political settlement taw da bane hai na law ba political party na masing yam chale adana history ne ne indri se kari gi no hai ba matam da khanga ani hai ba ne dam ta ba yam khang ko tare am to lo sala si loi na hai dog na ko tare hai ba ne ba masi hoji pick kraba umkhai muksi ko machine nei na ba loi be aro yam sang ba pon aduna hoji moina lan ta ko matam da karai de chat piru ge kana na kan gi ge ba mitei ge yum mayam do kona thola ga hoji to bo pha bo pun ba taw moina jilam hen ba ya bra ma ko dan ta phabi bi wan karai de chalu ge kana na thola ga kan ge ba manipur se hoji ta irang thok to na ngang na re se adana ne sai do koi manipur gi praja sing je la bi yam thi moi gi dong ta ngang bi na ba mi leiti akoi gi oi ba ko akoi gi isa gi oi ja ba kangbu mo tholok tri ba budi
ko mi mapan dagi khomuba so khomuba mapan gi mi sing sina hena phagane haba mapan gi party sing ja koi manipur gi dong ta tawira kani na habi se masida koina thajar gadi akoi putaba so mela kani akoi sibi hela kani aduna koina khwaidigi darkar leibidi kari no akoi gi khwaidi mathok tar ji kari no haba dong da koi local oiba koi gi ko si regional gi oiba koi gi party mo ko koi gi ching tong gi apun ba party ma yam thuna chimut ba gi mathok tai adu nata tra gadi mo koina akoi gi marakta yong na tan yen ba dong yelaga loina mak amasu loisan ba habi se masi mo koi gi plan ne habi se hojiki tawreiba laiba khudam chena de ai mase khudam maksina de si khudam ne nai hajege du ta seng hai ta ga de hojik ti casualty gi matam hen gre hojik ti laeng ba hora bani loisal la kadar bani prime minister la kan have de loisal git launa nam ga loisal lam su yar pone akoi check sa lok tra git launa se ma khang de si le si no ge pot khara piram si ka pot khara piram me noi hanjan da ba khoi khang de ni git launa thamam ba yari baในทางปากตัวน้อยถูกน้ำมันเลยหรอจริงจุ่มมวยน่ะต่างถ้วยจะต่างถ้วยก็ต้องเลยหรอมุรีสุดช่างหรือนู่นสุดช่างบุรุษช่างหรือนู่นในไม่ใช่สิเด็กพ่อคุยกับโลกะไม่ใช่สิโน้คุยถึงปุ่นนั่นเลยหรอเห็นนั่นนำเส้นลำบากอยู่พ่อเนี่ยบ่แต่มาซีเนี่ยบ่คุยงานบิวอามาเจคุยเดี๋ยวดูได้เลยดิดูได้เลยดิเจบริบทชุกอาการแต่มาซีสู้ไม่เอามาจุ่มทั่วก็เล่าเลยฮะบ่อาชีพนี้เล่าไปอะไรก็คุยมาซิงอย่างมียามเดียนนั่นอินเทอร์เน็ตวิพ่อเจมาสิตบปีหรอว่าคุยสิประชาชนคุยสัตว์ที่พ่ออนทุบปีแล้วนู่si khakte ne apna hygienic de du ta sing hai ta gadi manipur praja je khwai de lai bukti praja mane ha bise hoji ki stage da uski matam sigi manipur ki praja se usi khwai de lai bukti praja ne ha bise ai masi tam ha je